mai si halin na matak pakire boko. Morning guys, welcome back to my channel. My Mirang-Mahum. It's 9:45 tagre ko. Ay na sali ni panggay da. Ay bagi ay puni pa class la yato puni pa class lo rame. Ate mo panggay sali sina ay ni pingasi masi main office chakhi bane ko. Ay di koi ki honorable CM la pa yai kana ga. Ado ay ka pa ay ni class lo ka pa pona pa kanda main ta di habra. Ay bati ki magi nang ko gusto mo haninga pa itare adana school gi permission lora ga itoli to mai ma lora ga ma thada birama ga mo school da mo sang boda ba ko ado gi ni ma lo ba amo hai to re ai se sai thin bu di ko bana ma thin gram ne ba sari ga na sela ga sarpa program fail ni ha ni sari ga nana chete da na ka ko ona ga sim lak tro ne ma thada biram me school da ona chulu gi ya chang gi ya sa ba do ja si lile ga sakhi ni sa le sing kra thari ta we na mang chok shira mane adana koi na wi gari cham le me ai thabo halapa ka da ko adana ma gi to ka da ai gi mo ka ho ra ge adana sida ka bi di ka shampoo na te ba ko chu ne gi hair shampoo ne ko adana ka gi shampoo du ma lai ji na ai ne re home du ma adana te di ka sa la thamaga na after thamaga mi khar le ga isi ne ka आपको को पता हो कि मैं हमसे लेलूं पता है ना फिर मुझे तब ना जरूरी आ रही है को जमा ये हल्ले में ना मत तक पकीरे वो को किधर आना अदर सी काप से लगा इसी में कापो को हादोने बा मनी की ठुंगी बा शंपू यावरी बा याव ग्रे 총 여기다 깝들이 했는 게 야, 얘네 그 가버리 야, 본도. 하고 야래. 어디 신가? 지내래 꼴. 루포노. 루소. Mata arwah haji di madi, madi kiri haji di. Kau tak saya aku ngakak gigi. Tak kini tak kini. Oh, ay nang kiri sini kali jadi. Yang mang resi tu kera hai tu gitu loga. Ay di amul malau pun kali tak tahu tu. Magi melai, pengen aja melai je ni. Adum balai. Sini orang teto mana boleh. Adum balai baik. Jadi teto mana sing suku mana boleh. madu cam tu ya gitu, ya ni dah. Ya ni kita. Ya beri. Ayah ada aku ni balai. Apa ada? Kita teto kai. Sini silki benar. Silki benar mana? Pasal ni apa? Kok kan ini pakali ni ni. Ayah ada kami awak ni tu tahu ya. Ayah mana ada lagi. Jadi sini tu ada boleh. Kok kapu yang kita kapu? Lagi polu ni. Nang tahu. Masanya asyik untuk itu nang tak kalau aku jadi sempurna. Isi tu kerja yang berenang gitu tu ni. Ya ni so aduh ini kapu ni semua tu logi mana hal ni. Luar gari cam bako, tadi tu gari cam luar.
ꯆꯥꯝꯒꯤꯗꯤ ꯈꯜꯂꯒ ꯂꯩꯕꯀꯣ ꯑꯗꯨ ꯇꯟꯗꯥ ꯌꯥꯝ ꯆꯥꯈ꯭ꯔꯦ ꯑꯩꯈꯣꯏ ꯅꯥꯎ ꯆꯥꯝ ꯂꯩꯔꯝꯕꯗꯒꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯗꯨꯝ ꯀꯪꯖꯔꯝꯃꯁꯅꯤ ꯍꯥꯏꯔꯞ ꯑꯌꯨꯛꯇꯗꯤ ꯌꯥꯔꯣꯏꯗꯤ ꯍꯥꯏꯔꯞ ꯄꯨꯊꯣꯛꯑꯒ ꯊꯨꯖꯤꯟꯈꯤꯗꯗꯤ ꯌꯥꯔꯣꯏꯕ ꯍꯌꯦꯡ ꯑꯗꯨꯝ ꯂꯤꯛꯂꯥ ꯑꯗꯨꯝ ꯀꯩꯅꯣ ꯑꯗꯨꯝ ꯀꯪꯕ ꯅꯪꯗꯕꯤꯗ ꯑꯗꯨꯝ ꯂꯩ ꯂꯩꯔꯝꯃꯅꯦꯕ ꯇꯥꯋꯦꯜ ꯂꯩꯇ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯇꯥꯋꯦꯜ ꯂꯩꯌꯦ ꯑꯥꯗ ꯂꯧꯔꯨꯗꯣ ꯀꯗꯥꯏꯗ ꯑꯩ ꯀꯩꯅꯣꯗ ꯇꯤꯚꯤ ꯃꯃꯥꯡꯗ ꯑꯃ ꯂꯩꯍꯧꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯀꯩꯒ ꯄꯤꯔꯣ ꯌꯥꯔꯦ ꯌꯥꯔꯦ ꯁꯤꯃ ꯄꯤꯔꯦ ꯆꯠꯄꯅꯦ ꯆꯨꯞꯄꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 8 ꯇꯥꯁꯜꯂꯛꯑꯦꯀꯣ ꯀꯔꯤ ꯀꯩꯅꯣ ꯇꯨꯝꯅ ꯑꯗꯨꯝ ꯆꯥꯈꯤꯒꯦ ꯍꯥꯏꯔꯣ ꯍꯥ ꯁꯦ ꯁꯤ ꯇꯨꯝꯕꯗꯤ ꯆꯥꯅꯤꯌꯦꯀꯣ ꯉꯥꯏꯍꯥꯛꯀꯤ ꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯇ ꯑꯣꯔꯗꯔ ꯑꯃ ꯁꯨꯝ ꯁꯤꯌꯔ ꯇꯧꯔꯛꯑꯦꯕ ꯏꯖꯨꯀꯦꯁꯟ ꯑꯦꯖꯅ ꯊꯣꯛꯂꯛꯄ ꯑꯣꯔꯗꯔ ꯑꯃ ꯁꯤꯗ ꯍꯥꯏꯔꯤꯁꯦ ꯌꯨꯅꯤꯐꯣꯔꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯁꯦꯗꯨꯜ ꯍꯥꯏꯔꯒ ꯍꯥꯏꯕꯗꯤ ꯁꯤꯗ ꯍꯥꯏꯔꯤꯁꯦ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯕꯣꯔꯗꯀꯤ ꯃꯈꯥꯗ ꯂꯩꯕ ꯀꯣ ꯁ꯭ꯀꯨꯜꯈꯩ ꯍꯥꯏꯗꯤ ꯒꯚꯔꯟꯃꯦꯟ ꯁ꯭ꯀꯨꯜ ꯄ꯭ꯂꯁ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯀꯣ ꯁ꯭ꯇꯦꯠ ꯕꯣꯔꯗꯀꯤ ꯃꯈꯥꯗ ꯂꯩꯕ ꯁ꯭ꯀꯨꯜꯈꯩꯁꯦ ꯁꯤꯁꯤꯒꯤ ꯍꯥꯏꯗꯤ ꯆꯞ ꯃꯥꯟꯅꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯁꯦꯗꯨꯜ ꯑꯃ ꯃꯣꯏꯅ ꯁꯦꯝꯃꯛꯄꯩ ꯋꯥꯅꯤꯗ ꯁꯤꯗ ꯍꯥꯏꯔꯤꯁꯦ ꯀ꯭ꯂꯥꯁ 1 to 9ꯁꯤꯅ ꯐꯦꯕꯋꯥꯔꯤꯒꯤ ꯗꯦꯠ 1ꯗꯒꯤꯅ ꯐꯦꯕꯋꯥꯔꯤ 15 2023 ꯁꯤꯗ ꯇꯧꯒꯗꯕ ꯀꯣ ꯑꯦꯅꯨꯋꯦꯜ ꯑꯦꯛꯖꯥꯝꯁꯦ ꯑꯗꯒꯤ ꯃꯦꯇ꯭ꯔꯤꯛꯀꯤ ꯑꯦꯛꯖꯥꯝꯁꯤꯅ 15 ꯃꯥꯔꯆ 15ꯗꯒꯤ ꯍꯧꯒꯗꯕ ꯑꯗꯨꯒ ꯀ꯭ꯂꯥꯁ 11ꯒꯤ ꯄ꯭ꯔꯣꯃꯣꯁꯟ ꯑꯦꯛꯖꯥꯝꯁꯤꯅ ꯂꯥꯁ ꯋꯤꯛ ꯑꯣꯐ ꯐꯦꯕꯋꯥꯔꯤ 2023 ꯀ꯭ꯂꯥꯁ 12ꯒꯤ ꯑꯦꯛꯖꯥꯝꯁꯨ ꯂꯥꯁ ꯋꯤꯛ ꯑꯣꯐ ꯐꯦꯕꯋꯥꯔꯤ 2023 ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯦ ꯀꯣ ꯑꯗꯨ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯔꯝꯃꯅꯤꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯋꯥꯆꯦꯞꯇ ꯁꯤꯌꯔ ꯇꯧꯅꯔꯛꯄ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯚꯥꯏꯔꯦꯜ ꯆꯠꯂꯤꯗꯅ ꯑꯗꯨꯅ ꯈꯪꯗꯕ ꯃꯤ ꯂꯩꯔꯒꯁꯨ ꯁꯤ ꯈꯪꯖꯤꯟꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟ ꯑꯦꯖ ꯗꯤꯄꯥꯔꯠꯃꯦꯟꯗꯒꯤ ꯊꯣꯛꯂꯛꯄ ꯑꯣꯔꯗꯔꯅꯤꯀꯣ ꯁꯤꯒꯤ ꯁꯦꯗꯨꯜꯁꯤꯅ ꯐꯣꯔ ꯗ ꯀꯔꯦꯟ ꯑꯦꯀꯥꯗꯃꯤꯛ ꯁꯦꯁꯟ ꯑꯅ ꯍꯥꯏꯔꯤꯕꯀꯣ ꯑꯣꯐ 2022-23 ꯑꯗꯨꯅ ꯅꯦꯛꯁ ꯏꯌꯔꯒꯤꯗꯤ ꯑꯃꯨꯛ ꯀꯔꯤ ꯁꯦꯝꯃꯛꯀꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯀ꯭ꯂꯥꯁ ꯃꯆꯥ ꯍꯥꯏꯗꯤ ꯅꯕꯦꯝꯕꯔ ꯂꯥꯁ ꯋꯤꯛ ꯑꯗꯒꯤ ꯗꯤꯁꯦꯝꯕꯔ ꯐꯥꯔꯁ ꯋꯤꯛꯇ ꯑꯦꯅꯨꯋꯦꯜ ꯑꯦꯛꯖꯥꯝ ꯇꯧꯕꯗꯣ ꯇꯧꯔꯣꯏꯕꯀꯣ ꯑꯗꯨꯅ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯕ꯭ꯂꯣꯒꯁꯦ ꯄꯥꯝꯕ ꯊꯣꯛꯑꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯅꯧꯕ ꯚ꯭ꯌꯨꯁ ꯑꯣꯏꯕꯤꯔꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣꯀꯣ ꯅꯨꯡꯁꯤ ꯆꯥꯟꯅꯕꯁꯦ ꯂꯩꯕꯤꯌꯣ ꯁꯣ ꯄ꯭ꯂꯤꯖ ꯕꯤ ꯁꯦꯐ ꯑꯦꯟड ꯕꯤ ꯍꯦꯜꯗꯤ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ